ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯀꯝꯄ꯭ꯂꯦꯛꯁ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯇꯨꯔꯤꯖꯝ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛ ꯃꯈꯥꯗ ꯂꯩꯕꯅꯤꯀꯣ ꯑꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯪꯁꯟ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦꯗꯒꯤ ꯍꯧꯔꯒ ꯑꯦꯅꯤ ꯑꯆꯧꯕꯀꯣ ꯃꯤꯇꯤꯡꯒꯨꯝꯕ ꯑꯦꯅꯤ ꯐꯪꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯣ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯀꯝꯄ꯭ꯂꯦꯛꯁ ꯇꯨꯔꯤꯖꯝ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯅꯤꯀꯣ ꯑꯗꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯗꯤꯇꯦꯜꯁ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯡ ꯑꯦꯛꯁꯄꯣ ꯑꯣꯏꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯑꯗꯨ ꯃꯦꯂꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 6ꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯦꯠ 10 ꯐꯥꯎꯕ ꯄꯥꯡꯊꯣꯛꯆꯒꯅꯤꯀꯣ ꯑꯗꯣ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯁꯦ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯁꯥꯏꯠꯇꯒꯤꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯃꯨꯛ ꯍꯣꯟꯊꯔꯁꯤꯀꯣ Hello everyone, welcome back to my channel 7 Speed Manipur. Ngasigi video si yamna nungaigadauba aduma makhalgi video ni aina hꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯡ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯒꯤ ꯀꯩꯅꯣꯗꯣ ꯁ꯭ꯇꯦꯆꯨꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯅꯤ ꯐꯪꯁꯟ ꯀꯣ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯒꯥꯔꯤꯀꯣ ꯁꯤꯒꯤ ꯚꯔꯅꯥ ꯍ꯭ꯌꯨꯟꯗꯥꯏꯒꯤꯀꯣ ꯚꯔꯅꯥ ꯑꯩꯈꯣꯏ ꯁꯦꯗꯥꯟꯗ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯂꯛꯖꯔꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯅ SX ꯚꯦꯔꯤꯌꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯗꯤꯇꯦꯜꯁ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯌꯨꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯩꯗ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯗꯤꯜꯗꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯣꯅꯔꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯗꯤꯜ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯊꯪ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯔꯅꯥꯁꯦ ꯑꯩꯈꯣꯏꯅ ꯀꯟꯁꯤꯗꯔ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯝꯕ ꯍꯤꯔꯝꯗ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠꯁꯤꯡꯗꯣ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩ ꯁꯝꯂꯞꯅ ꯗꯤꯇꯦꯜꯁ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯥꯒꯤ ꯃꯈꯜ ꯍꯥꯏꯁꯦ ꯁꯤ ꯕꯔꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ 4-5ꯗꯀꯣ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯃꯔꯝ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯤ ꯅꯧꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯒꯥꯔꯤꯒ ꯑꯅꯧꯕ ꯁꯨꯝ ꯑꯅꯧꯕ ꯁꯨꯝ ꯍꯥꯏꯗꯤ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯔꯤꯚꯤꯌꯨ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯄꯗ ꯑꯗꯣꯝꯗ ꯃꯤꯁ ꯑꯣꯏꯗꯅꯕ ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯍꯤꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯜꯂꯁꯤꯀꯣ ꯑꯣꯀꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯒꯥꯔꯤꯁꯤꯒꯤ ꯍꯥꯏꯐꯦꯠ ꯂꯨꯛꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯝꯃꯒꯅꯤ ꯑꯩ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯌꯦꯡꯍꯟꯖꯔꯒꯦꯀꯣ ꯁꯤꯅ ꯁꯥꯏꯠ ꯂꯨꯛꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯐꯖꯔꯤꯁꯦꯀꯣ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯇꯦꯜ ꯂꯦꯝꯞꯁꯦ ꯁꯤꯅ ꯌꯥꯝ ꯁꯦꯛꯁꯤ ꯑꯣꯏꯕꯀꯣ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯉꯥꯎꯔꯤꯁꯤꯀꯣ ꯁꯤꯅ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯑꯗꯩ ꯃꯃꯥꯡꯒꯤ DRLꯁꯦ ꯁꯤꯃꯒ ꯌꯥꯝꯅ ꯐꯖꯔꯤꯁꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯒ꯭ꯔꯤꯜ ꯗꯤꯖꯥꯏꯟ ꯀꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯕꯨꯠ ꯑꯣꯄꯟꯒꯤꯁꯨ ꯌꯥꯎꯔꯦ ꯍꯣꯜ ꯅꯝꯕꯒꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯍꯥꯡꯕꯒꯤ ꯂꯣꯛꯀꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯁꯤꯝꯄꯜ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤ ꯏꯍꯥꯟ ꯑꯃꯗ ꯑꯩ ꯄ꯭ꯔꯥꯏꯁ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯁꯦꯡꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁꯣꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯚꯔꯅꯥꯁꯦ ꯑꯦꯛꯁ ꯁꯣꯔꯨꯝꯗ ꯑꯩꯈꯣꯏ 11 lakh ꯑꯩꯈꯣই 7 ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯒꯣꯁ ꯑꯞ ꯇꯨ 17 ꯁꯨꯃꯥꯏꯅ ꯆꯥꯡꯗ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯣꯟ ꯔꯣꯗꯇꯗꯤ ꯒꯣꯁ ꯑꯞ ꯇꯨ ꯑꯩꯈꯣꯏ 20 lakhs 20.5 ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯒꯥꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ SX ꯚꯦꯔꯤꯌꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ SX ꯚꯦꯔꯤꯌꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗꯇ ꯑꯩꯈꯣই 15.50 ꯈꯔ ꯍꯦꯟꯕꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯁꯤ ꯑꯣꯅꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ 12.30ꯗ 12.30ꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯤꯑꯅ ꯍꯥꯏꯖꯔꯤꯀꯣ ꯑꯗꯣ ꯁꯤ ꯀꯅꯥꯒꯨꯝꯕ ꯆꯥꯎꯅ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯑꯣꯅꯔꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯒꯥꯔꯤꯁꯤ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2ꯃꯨꯛꯇ ꯉꯥꯏꯔꯤꯀꯣ ꯇꯧꯕ ꯑꯗꯣ ꯒꯥꯔꯤꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯊꯧꯅꯗꯕ ꯑꯣꯏꯕꯀꯣ ꯑꯗꯣ ꯒꯥꯔꯤꯁꯨ ꯌꯥꯝ ꯐꯖꯔꯤ ꯑꯅꯧꯕ ꯃꯣꯗꯦꯜꯁꯨ ꯑꯣꯏꯔꯦ ꯌꯥꯝꯅ ꯃꯑꯣꯡꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯅꯔꯅ ꯊꯥꯗꯣꯛꯏꯁꯤꯀꯣ ꯑꯗꯣ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯩ ꯍꯥꯞꯄꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯃ ꯍꯥꯏꯖꯈ꯭ꯔꯦꯀꯣ 11ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 17 ꯑꯦꯛꯁ ꯁꯣꯔꯨꯝꯗꯀꯣ ꯑꯗꯨꯒ ꯑꯣꯟ ꯔꯣꯗꯇꯗꯤ 20+ ꯐꯥꯎ ꯂꯩꯌꯦꯕꯀꯣ 20.5 ꯑꯃꯀꯣ ꯑꯗꯣ ꯐ꯭ꯔꯟꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯐ꯭ꯔꯟꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ DRLꯁꯦ ꯀꯅꯦꯛꯇꯦꯠ ꯑꯣꯏꯔꯛꯑꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯅ ꯁꯤꯗ ꯌꯥꯎꯖꯔꯤꯀꯣ ꯑꯗꯨꯒ LED ꯁꯤ ꯌꯥꯎꯖꯔꯦ ꯍꯦꯠꯂꯦꯝꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯁꯦꯟꯁꯔ ꯁꯨꯃꯥꯏꯅ 2 ꯌꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯟ ꯀꯦꯃꯦꯔꯥꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯇꯣꯞ ꯋꯦꯔꯦꯟꯗꯗꯤ ꯑꯃꯨꯛ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯁꯦꯟꯁꯔ ꯌꯥꯎꯔꯦ ꯁꯦꯟꯁꯔ 3 ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯇꯣꯞ ꯃꯣꯗꯦꯜꯗꯗꯤ ꯑꯃꯨꯛ ꯑꯗꯥꯁ ꯂꯦꯚꯦꯜ 2ꯒꯤ ꯐꯤꯆꯔꯁꯨ ꯑꯃꯨꯛ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯅꯤꯠꯁ ꯃꯌꯥꯝꯗꯗꯤ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯁꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯐ꯭ꯔꯟꯒꯤꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯑꯗꯨꯒ ꯍꯤꯟꯗꯥꯏꯒꯤ ꯂꯣꯒꯣ ꯐꯖꯅ ꯅꯥꯟꯅ ꯊꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯅꯦꯠꯀꯤ ꯗꯤꯖꯥꯏꯟ ꯌꯦꯡꯕꯗ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯣꯏ ꯗꯤꯖꯥꯏꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯦꯝ ꯑꯩꯈꯣꯏ ꯇꯣꯞ ꯃꯣꯗꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯎꯒꯅꯤꯀꯣ ꯗꯥꯏꯃꯟ ꯀꯠꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯦꯄꯣꯂꯣ ꯇꯥꯌꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯤꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ 16 ꯏꯟꯆꯅꯤꯀꯣ ꯄꯤꯔꯤꯁꯦ ꯑꯗꯨꯒ ꯃꯥꯏ ꯄ꯭ꯔꯣꯐꯥꯏꯜꯁꯤꯅ 205/55 ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ ꯗꯤꯁ ꯕ꯭ꯔꯦꯛꯅꯤ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ORVMꯁꯦ ꯕꯣꯗꯤ ꯀꯂꯔꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯗ ꯁꯨꯃꯥꯏꯅ ꯁ꯭ꯂꯤꯛꯇ LEDꯁꯦ LEDꯗ ꯑꯣꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯅꯤꯡꯅ ꯗ꯭ꯔꯝ ꯑꯣꯏꯕꯀꯣ ꯗꯤꯛꯁꯦ ꯃꯃꯥꯡꯅ ꯗꯤꯛꯁ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ 165 mmꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯋꯥꯡꯉꯦꯕꯀꯣ ꯗꯤꯁꯦꯟ ꯑꯣꯏꯕ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯠ ꯂꯨꯛꯁ ꯌꯦꯡꯕ ꯀꯥꯟꯗ ꯒꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯔꯣꯗꯥꯏꯅꯥꯃꯤꯛꯇ ꯁꯥꯕ ꯀꯝꯄꯅꯤꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯌꯦꯡꯉꯣ ꯁꯥꯏꯠ ꯂꯨꯛꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯚꯦꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯗꯥꯒꯤ ꯁ꯭ꯂꯥꯚꯤꯌꯥ ꯑꯗꯒꯤ ꯍꯣꯟꯗꯥ ꯁꯤꯇꯤꯀꯣ ꯃꯣꯏ ꯄ꯭ꯔꯤꯃꯤꯌꯝ ꯁꯦꯒꯃꯦꯟꯗ ꯂꯩꯕ ꯁꯦꯗꯥꯟ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯁꯦꯗꯥꯟꯅꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯐꯤꯆꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯋꯤꯜ ꯕꯦꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ 2750ꯒꯤ 2670 ꯁꯨꯃꯥꯏꯅ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯂꯣꯡꯒꯦꯁ ꯁꯦꯒꯃꯦꯟ ꯂꯣꯡꯒꯦꯁ ꯋꯤꯜ ꯕꯦꯁ ꯏꯟ ꯗ ꯁꯦꯒꯃꯦꯟ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯀꯝꯐꯔꯠꯇꯁꯨ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯇꯦꯜ ꯂꯦꯝꯒꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯗꯤꯖꯥꯏꯟꯁꯦꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯑꯗꯨꯗ ꯃꯥꯏ ꯁꯦꯟꯁꯔ ꯌꯥꯎꯔꯤꯁꯦ ꯎꯔꯦꯀꯣ 3 ꯌꯥꯎꯋꯦꯕ ꯁꯦꯟꯁꯔꯁꯦ ꯑꯗꯣ ꯃꯥꯒꯤ ꯇꯦꯜ ꯂꯦꯝꯁꯤꯅ ꯈ꯭ꯋꯥꯏ ꯐꯖꯔꯤꯁꯤꯀꯣ ꯑꯗꯣ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯌꯥꯎꯖꯔꯦ ꯃꯈꯥꯒꯤ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯕꯝꯄꯔꯁꯦ ꯒ꯭ꯂꯣꯁꯤꯗ ꯍꯥꯞꯄꯦꯕ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯁꯥꯐꯤꯟ ꯑꯦꯟꯇꯤꯅꯥ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗꯩꯗ ꯑꯅꯧꯕꯗ ꯁ꯭ꯄꯣꯏꯂꯔ ꯀꯝꯄꯅꯤ ꯃꯁꯥꯒꯤꯁꯨ ꯍꯥꯞꯄꯒ ꯂꯥꯛꯑꯕꯅꯤꯀꯣ ꯑꯗꯨ ꯍꯥꯞꯆꯤꯟꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯏꯟꯇꯔꯤꯌꯔꯒꯤꯁꯨ ꯆꯪꯉꯒ ꯃꯊꯪ ꯍꯥꯏꯖꯔꯒꯦꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯅꯨꯡꯁꯦ ꯑꯩ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯃꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯊꯣꯡꯒꯤ ꯗꯣꯔꯒꯤ ꯄꯦꯅꯦꯜꯁꯦ ꯁꯤꯗ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯉꯨ ꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕꯗ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯤꯛ ꯑꯩꯈꯣꯏ ꯁꯣꯐꯇꯁꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯗꯩ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯉꯧꯕꯗ ꯗꯨꯋꯦꯜ ꯇꯣꯟꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯤꯌꯦꯀꯣ ꯑꯗꯨꯒ ꯁꯥꯎꯟ ꯁ꯭ꯄꯤꯀꯔꯁꯦ ꯁꯤꯗ ꯑꯃ ꯊꯣꯡꯅ ꯑꯃ ꯌꯥꯎꯔꯦꯀꯣ ꯀꯣ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯦꯂꯦꯛꯇ꯭ꯔꯤꯀꯦꯜꯂꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤ ꯇꯣꯞ ꯃꯣꯗꯦꯜꯗꯗꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯥꯏꯠ ꯑꯦꯗꯖꯁ ꯌꯥꯎꯔꯃꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯠ ꯑꯦꯗꯖꯁ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯁꯤ ꯀꯥꯈꯠꯂꯛꯀꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯏꯟꯇꯔꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯃꯥꯏ ꯗꯤꯁꯄ꯭ꯂꯦꯁꯦꯀꯣ ꯄꯦꯅꯦꯜꯁꯦ ꯁꯨꯃꯥꯏꯅ 2 ꯍꯥꯞꯄꯦꯕꯀꯣ 2 ꯍꯥꯞꯄꯦ ꯑꯗꯣ 2ꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯦꯁꯕꯣꯔꯗꯁꯦ ꯌꯥꯝꯅ ꯄ꯭रीमियमनेस ꯑꯃꯗꯤ ꯑꯣꯏꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯦ ꯀꯩꯀꯩ ꯌꯥꯎꯒꯦꯗꯣ ꯑꯩꯈꯣꯏ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯤꯅ ꯁꯣꯝꯗ ꯌꯥꯎꯖꯔꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯣꯗꯤꯑꯣ ꯚꯣꯏꯁ ꯀꯃꯥꯟ ꯀꯩꯀꯩ ꯇꯧꯕꯒꯤ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯕꯒꯤ ꯁꯣꯝꯗ ꯌꯥꯎꯖꯔꯦꯕꯀꯣ ꯑꯗꯩ ꯁ꯭ꯇꯤꯌꯥꯔꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ
ꯁ꯭ꯄꯣꯛꯁꯦ ꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯋꯥꯏꯄꯔꯒꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯔꯦ ꯍꯦꯗ ꯂꯥꯏꯠꯀꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯨ ꯄꯤꯔꯤꯕꯀꯣ ꯁꯤ ꯇꯣꯒꯜꯁꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯌꯨꯖꯔ ꯁꯦꯠꯇꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯂꯣ ꯄ꯭ꯔꯦꯁꯔ ꯁꯨꯃꯥꯏꯅ ꯁꯤꯒꯅꯦꯜ ꯄꯤꯔꯛꯑꯦꯀꯣ ꯇꯥꯌꯔ ꯄ꯭ꯔꯦꯁꯔꯗꯣ ꯑꯗꯨꯗꯣ ꯑꯗꯩ ꯇꯦꯝꯄꯔꯦꯆꯔ ꯂꯣꯏ ꯎꯠꯂꯦ ꯑꯗꯩ ꯁꯤꯗ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯑꯦꯂꯁꯤꯅ RPM ꯃꯤꯇꯔꯒꯤꯀꯣ ꯑꯗꯩ ꯐꯨꯏꯜꯒꯤ ꯁꯤꯗ ꯂꯣꯏ ꯄꯤꯔꯦꯕꯀꯣ ꯏꯟꯗꯤꯀꯦꯁꯟ ꯁꯨꯃꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯂꯣꯝꯗ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯇ꯭ꯔꯣꯜ ꯂꯥꯛꯑꯅꯤꯀꯣ AC ꯁꯨꯃꯥꯏꯅ ꯅꯣꯞ ꯁꯤꯗ ꯄꯤꯔꯦꯕꯀꯣ ꯌꯥꯝ ꯅꯥꯟꯅ ꯑꯗꯩ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯀꯣ ꯑꯗꯨꯒꯤ ꯑꯃꯁꯨ ꯁꯤꯗ ꯄꯤꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯒꯤ ꯁꯤꯗꯩꯗ ꯀꯦꯃꯦꯔꯥ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯁꯤꯗ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯖꯅ ꯎꯕ ꯉꯝꯃꯤꯀꯣ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟ ꯀꯩꯅꯣꯒꯁꯦ ꯌꯥꯝ ꯐꯖꯅ ꯎꯏ ꯃꯑꯣꯡ ꯇꯥꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯦ ꯁꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯒꯤꯁꯦ ꯁꯤꯗ ꯅꯝꯃꯀꯥꯟꯗꯀꯣ ꯃꯦꯗꯤꯌꯥ ꯔꯦꯗꯤꯑꯣ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯇꯁꯅꯦꯕꯀꯣ ꯁꯤꯁꯨ ꯑꯗꯩ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯕꯩꯁꯨꯀꯣ ꯁꯤꯗ ꯚꯣꯂꯨꯝꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯞ ꯗꯥꯎꯟ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯃꯛ ꯀꯩꯅꯣꯁꯦ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯔꯣꯝꯗ ꯈꯤꯇꯪ ꯇꯤꯜꯇꯦꯠ ꯑꯣꯏꯌꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯦꯇꯦꯟꯁꯟꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯅꯕꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯒꯤꯌꯔ ꯅꯣꯞ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯝꯔꯦꯁ ꯁꯤ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯣꯔꯦꯖ ꯄꯤꯔꯤꯕꯀꯣ ꯑꯗꯨꯅ ꯁꯤꯠꯀꯤ ꯌꯥꯝ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯩ ꯁꯥꯏꯠ ꯍꯣꯜꯗꯔꯁꯨ ꯌꯥꯝ ꯐꯖꯅ ꯐꯩ ꯑꯗꯒꯤ ꯍꯦꯗ ꯔꯦꯁ ꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯁꯨꯃꯥꯏ ꯀꯩꯅꯣꯁꯤꯁꯨ ꯁꯤꯠ ꯕꯦꯜꯁꯨ ꯑꯦꯗꯖꯁꯇꯦꯕꯜ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯀꯔ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯕꯣꯇꯜ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯤꯕꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯗ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠ ꯑꯅ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯗꯦꯁꯕꯣꯔꯗꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯇꯣꯟꯗ ꯋꯥꯏꯠꯀ ꯀꯩꯅꯣꯒꯗꯀꯣ ꯄꯤꯌꯦꯕꯀꯣ ꯑꯗꯨ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯤꯅ ꯒ꯭ꯂꯕ ꯕꯣꯛꯁ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯑꯗꯨꯅ ꯑꯦꯝꯕꯤꯌꯝ ꯂꯥꯏꯠꯀꯁꯨ ꯅꯨꯡꯗꯥꯡꯗꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯅ ꯇ꯭ꯔꯦꯛꯁꯟ ꯑꯣꯐ ꯑꯣꯟ ꯇꯧꯕꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯔ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞꯀꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯩ AC ꯚꯦꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯁꯨꯝ ꯌꯦꯡꯁꯤꯀꯣ ꯑꯗꯨ ꯁꯤꯅ ꯁꯤꯒꯤꯅꯤ ꯑꯣꯇꯣ ꯗꯤꯃꯤꯡ IRPM ꯑꯣꯏꯔꯦꯀꯣ ꯁꯤꯗꯗꯤ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯅ LEDꯗ ꯄꯤꯔꯦ ꯂꯥꯏꯠꯁꯨꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯁꯟꯔꯨꯐ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯡꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯗꯨ ꯁꯤꯗ ꯄꯥꯜꯂꯦꯕꯀꯣ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯌꯥꯎꯖꯔꯦ ꯁꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇꯨꯁꯨ ꯌꯥꯎꯖꯔꯦꯕꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯅꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯃꯃꯥꯡꯒꯀꯣ ꯑꯗꯨꯒ ꯀꯥꯈꯠꯂꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯋꯤꯜ ꯕꯦꯁ ꯉꯁꯥꯏ ꯁꯥꯡꯉꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯃꯔꯥꯡ ꯀꯥꯏꯔꯦꯀꯣ ꯁꯤꯗ AC ꯚꯦꯟ ꯌꯥꯎꯔꯦ ꯔꯤꯌꯔꯒꯤꯀꯣ ꯑꯗꯩ ꯐꯣꯟ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯇꯥꯏꯞ ACꯒꯤ ꯀꯩꯅꯣ C ꯇꯥꯏꯞꯀꯤ ꯆꯥꯔꯖꯤꯡ ꯑꯅꯤ ꯄꯤꯌꯦꯕꯀꯣ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯠ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯦꯟꯇꯔꯗ ꯑꯥꯝꯔꯦꯁ ꯄꯤꯔꯤꯀꯣ ꯑꯗꯩ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯦꯗꯖꯁꯇꯦꯕꯜ ꯉꯥꯛꯇꯅꯤꯀꯣ ꯑꯅꯤꯃꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯥꯏꯠ LEDꯗ ꯄꯤꯔꯦꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯕꯣꯇꯜ ꯍꯣꯜꯗꯔꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯈꯨꯠ ꯄꯥꯏꯐꯝ ꯈꯣꯠꯐꯝ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏ 5.2 ꯁꯣꯔꯤ 5.89 ꯁꯨꯃꯥꯏꯅ ꯂꯩꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯠꯁꯤ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯁꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯎꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯗꯦꯁꯕꯣꯔꯗꯇꯣ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏ 3 ꯄꯣꯏꯟ ꯁꯤꯠ ꯕꯦꯜ ꯍꯥꯞꯄꯦꯀꯣ ꯃꯌꯥꯏꯒꯤꯁꯨ ꯁꯥꯏꯠ ꯁꯤꯠ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ 6 ꯑꯦꯌꯔꯕꯦꯛ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏ ꯕꯦꯁꯇꯒꯤ ꯍꯧꯔꯒ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯑꯦꯌꯔꯄꯦꯠ ꯍꯥꯡꯗꯣꯛꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦꯀꯣ 528 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯃꯥꯒꯤ ꯁ꯭ꯄꯦꯌꯔ ꯋꯤꯜ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯀꯩꯝ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯩꯅꯣꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ
ꯑꯣꯀꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ Hyundai Verna-ꯒꯤ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯕꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯀꯣ ꯂꯨꯛꯁ ꯌꯥꯝꯅ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯂꯨꯛꯁ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯃꯇꯝꯒ ꯌꯥꯝꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯌꯥꯝ ꯆꯥꯅꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯤꯜ ꯕꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯦꯁ ꯏꯟ ꯗ ꯁꯦꯒꯃꯦꯟ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯠ ꯃꯅꯤꯡꯒꯤ ꯁꯤꯠ ꯔꯦꯠ ꯄꯦꯁꯦꯟꯖꯔꯒꯤ ꯁꯤꯠ ꯅꯤ ꯔꯨꯝꯁꯦ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯨꯛ ꯐꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔ ꯃꯔꯤ ꯑꯩꯈꯣꯏ ꯂꯣꯡ ꯇ꯭ꯔꯤꯞ ꯑꯁꯥꯡꯕ ꯑꯩꯈꯣꯏ ꯖꯔꯅꯤꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯒꯦꯖ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯄꯨꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯗ ꯀꯩꯝ ꯂꯩꯔꯔꯣꯏꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯁꯦ ꯑꯩꯈꯣꯏ 528 ꯂꯤꯇꯔꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯨꯛ ꯆꯥꯎꯅ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯨꯕ ꯄꯣꯏꯟꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯗꯒꯤ ꯏꯟꯖꯤꯟ ꯑꯣꯞꯁꯟ ꯑꯅꯤ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ 1.5 ꯂꯤꯇꯔ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯂꯤ ꯑꯦꯁꯄꯤꯔꯦꯇꯦഡ് ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ 1.5 ꯇꯔꯕꯣꯗ ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ DCT ꯑꯣꯞꯁꯟꯗꯁꯨ ꯑꯃꯨꯛ ꯐꯪꯉꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯑꯗꯨꯅ ꯌꯥꯝꯅ ꯁ꯭ꯃꯨꯠꯂꯤ ꯗ꯭ꯔꯥꯏꯚ ꯇꯧꯕ ꯌꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯑꯃ ꯁꯤꯗꯩꯗ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏꯂꯦꯖꯁꯤꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯣꯏꯔꯦꯀꯣ ꯑꯇꯣꯞꯄ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯅ Hyundai ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯑꯅꯤꯁꯨꯕ ꯃꯐꯝ ꯀꯜꯂꯤꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦ Hyundai ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤꯗꯃꯛꯇ ꯀꯟꯁꯤꯗꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯔꯣ ꯑꯗꯨꯒ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ